ꯑꯁꯤ ꯅꯣꯏ ꯔꯣꯃꯥꯅꯤꯌꯥ ꯌꯧꯗ꯭ꯔꯤ ꯌꯧꯗ꯭ꯔꯤ ꯚꯦꯅꯦꯠꯁꯤꯌꯥ ꯍꯥꯏꯅ ꯂꯝꯁꯤꯗꯒꯤ ꯑꯩꯈꯣꯏ 100 ꯀꯤꯂꯣꯃꯤꯇꯔ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯑꯣꯀꯦ ꯑꯗꯨꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯕꯁꯁꯤꯅ ꯑꯃꯨꯛꯀ ꯀꯩꯅꯣ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯕ ꯑꯗꯨꯗꯨꯒꯤ ꯌꯥꯗꯗꯅ ꯑꯩꯈꯣꯏꯁꯨ ꯈꯥꯝꯃ ꯂꯩꯔꯦ ꯑꯠꯆꯥ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯃꯤ ꯀꯌꯥ ꯌꯥꯎꯕ ꯑꯩꯈꯣꯏ ꯃꯤ ꯀꯩꯅꯣ 5 ꯌꯥꯎꯋꯦ ꯑꯗꯨꯗꯨꯒ ꯑꯃꯅ ꯅꯣꯔꯠ ꯏꯁ ꯁꯤꯛꯀꯤꯝꯗꯒꯤꯅꯦ ꯑꯃꯅ ꯁꯤꯛꯀꯤꯝꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ 5 ꯌꯥꯎꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯣꯏ ꯌꯨꯀ꯭ꯔꯦꯟ ꯕꯣꯔꯗꯔꯗꯤ ꯂꯥꯟꯊꯣꯛꯑꯕ꯭ꯔꯥ ꯌꯨꯀ꯭ꯔꯦꯟ ꯕꯣꯔꯗꯔ ꯁꯨꯡꯂꯥꯟ ꯂꯥꯟꯗ꯭ꯔꯤꯌꯦ ꯂꯥꯟꯗ꯭ꯔꯤꯌꯦꯕ ꯑꯣꯀꯦ ꯑꯣ ꯒꯥꯔꯤ ꯃꯌꯥꯝꯗꯣ ꯎꯔꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯂꯣꯏ ꯑꯣꯏꯌꯦꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯔꯣꯃꯥꯅꯤꯌꯥꯗ ꯂꯩꯕ ꯑꯦꯝꯕꯥꯁꯤꯗ ꯔꯣꯃꯥꯅꯤꯌꯥꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯦꯝꯕꯥꯁꯤꯗ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯀꯣ ꯑꯩ ꯀꯩꯅꯣꯒ ꯍꯜꯂꯣ external affairs meaning I PMO da tawbadagi PMO dagi kainoda external affairs ministry da adugi noigi list mayam do moi da yogreba aduna Romania da thokada noigi na Romania gi embassy na noi receive tawrani aduga nang mafam gi nang yobo do si lei problem da ngon dum sumaina lobby ro kaino do ko noina